Akasbani Imphal Wahengbam Rajesh na pau pajari ahanbada maruba pau Kendra ki Mantri Mandalna Regional Connectivity Scheme Uran 2.0 sanhanbada ayaba pikre Kendra Sarkar na Uran Scheme ki apunba sempam lupa koti lising kunipan hena kaitok na bawarip lorpada Mukhyamantri Yumnang Khemchana thagarpa phongdorokli Parliamentary Affairs Mantri Kiren Rijiju na hairi Nongsub Asia da oirakliba phibamgi matangda sarkar na lokolakpa seksil thorangsingda rajniti dolsina mateng pangani haibigi thajaba pirakle amasung Nongsub Asia da Nongmeikapam lepnaba hotnariba adu Iran na yaraktabadagi chaun ninghannaba pokle Kendra ki Mantri Mandalna Regional Connectivity Scheme Uran 2.0 sanhanbada ayaba pikre scheme asi sahi taragi oina lising ani kuntaruk kuntaretagi lising ani kuntra manga kuntra turuk phawba lupa koti lising kunipan chanipan nipu sangna paikakani Kendra ki Mantri Mandal ki mifam loiraba tungda paumi singda wangang bada Information amasung Broadcasting Mantri Ashwini Vaishnon hai leibak asigi mafam sing samnhanaba pandamda airport chama senggatlagani masina semilon phagathanbada natana lalon itik amasung tourism gi lamda chauna khudong chaba piragani mahang hai thaurang asina singi lamdam amadi manung hunjinma mafam singda khudaki oiba amasung haksil gi khudong chaba sing phanganbada chauna mateng oiragani Uran scheme asi Englishing ani tara taruki October da Tier 2 amasung Tier 3 sarsing samnahanaba pandamda haudokibani haukiba sahi mapan asida airport marfudra manga heliport amasung water aerodrome singi route chatruk humpu humdoi sengwatkre Shri Vaishno na hai उड़ान 2.0 मॉडिफाइड उड़ान इसमें 100 न्यू एयरपोर्ट्स को डेवलप किया जाए 100 न्यू एयरपोर्ट्स को चैलेंज मोड में डेवलप किया जाए राज्य सरकारों को ये चैलेंज दिया जाएगा कि आप लोग प्रायोरिटी डिसाइड करो कहाँ पे एयरपोर्ट बनाना है और लैंड से रिलेटेड फॉरेस्ट का अगर इश्यू आता है तो उससे रिलेटेड कहीं पर भी कोई भी इश्यू आता है वो सब आप प्रायोरिटी बेसिस पे क्लियर करो उस एयरपोर्ट को लिया जाएगा इस प्रोजेक्ट एयरपोर्ट्स के लिए अबाउट 12,159 करोड़ रुपीस का बजटरी सपोर्ट प्रोवाइड किया नए 200 मॉडर्न हेलीपोर्ट्स विल बी डेवलप नॉन एक्सेसिबल एरियाज हैं रिमोट एरियाज हैं उन सब के Mantri na hai sahi mangagi oina sahi asigi April amadagi lising ani kuntra matoi gi March kuntra matoi phawba apunba sempam lupa koti lising ama chanipan khaktuna immigration visa foreigner registration and tracking scheme makha chathabada Mantri Mandalna ayaba piki Kendra Sarkar na anoba airport sing saba amasung haujik mathau tawriba airport sing sengot sagatpagi Uran scheme da apumba sempam lupa koti lising kunipan chanipan nipu hena thadanaba warip lorpada Mukhyamantri Yumnam Khemchan singna thagatpa phongdorokli Warolo mada Sri Khemchan hai Kendra Sarkar ki khongthang asina lebak asigi raija singi marakta chathok chasinda chauna mateng oragani masina semilon gi lamdasu kudong chaba kya piragani sotana lehoriba mafam singsu flight servicing phanganduna lebak asi punna chakhotpagi lambida changsinba ngamlagani Raija sigi tongan mafam singda akaknaba pawgi matungina security force na thiumgi thabak leptana chathari Manipur police control room gi cherola manahai Imphal West lagi Pachoi police station gi manung chanba Pachoi digi UNLF pambai gi hakchin ba meyoi ama phaki mangon digi mobile phone ama phangle hari security force na litan amasung mongkat Chepu upper village sa saramba bunker taruk ngarang thugai ki masiga loinana irang na solaba litan area da leramba bunker ayamba thugai kre Security force sing mafam asida mikup na hom sing na laiduna makata na pamdaba thokdok sing thoktana ba honari maragasida nongmada tangai phadana changba polam sing puba gari chani kuntra nipan akan ba sexual thoranga loinana Imphalom da pusilakre hari Assam da Churachampur jila dagi miyoi ani lupa koti ahum longi heroin ga konana phakiba asina takpadi lamdam masida narcotics ki network pakthok chokthorpagi mayek laraba khudam ni haina hanagi Mukhyamantri Nongthoma Biren hari asiguma thong asi awang nongpok lamdam da toina thokan ba paw amagum oheloisi hari manghai special task force amasung Kamrup police na akakna ba paw gi matungina chathakiba operation da drug lalomba sing phakiba du thagat ingai ni Art and Culture Bibang na sinduna Somnath Swabhiman Parbagi sahi lising ama hena Kairak Trouble Lining Laisurgi Tharom ngasi ningthil hiang thangda laiba Haibok Mahadev da pangthoklagani Tharom aduda Art and Culture gi Mantri Khuraijam Loken Singh saruk yagani tabiriba pawasi Akasbani Imphal degini Kendra ki Parliamentary Affairs Mantri Kiren Rijiju na hairi Nongsub Asia da oirakliba phibamgi matangda sarkar na lokalapa sexil thaurangsingda rajniti dolsina mateng pangani haibagi thajaba pirakle
Nongsub Asia da hojik oirakliba fibam gi matang da Parliament House ki complex ngarang pangthopa rajniti dol punam ki mifam lorba tung da pawmi sing da wangang da Siri Rijijuna mifam madra saruk yakiba rajniti dol punam ki sadasya sing bu thagat pa phongdokki Ngaksel Mantri Rajnath Singh Sabhabati oina pangthokiba mifam aduda Griha Mantri Amit Shah Mapanthora Mantri Dr. S. Jaishankar Petroleum amasung Natural Gas Mantri Hardeep Singh Puri Parliamentary Affairs Mantri Kiren Rijiju Congress Luchingba Mukul Wasning Nasingba saruk yaki Nongsub Asia da ungkatnabagi chang hengalagriba asina Gulf Laibak Singh da leiriba Bharat Macha Singh asoi engam thondaba amadi Maritime Corridor da apanba pirakpana chingba singi yenglaga mifam asi pangthokpani hairi Nongsub Asia da Nongmeikapam lep na bahonariba adu Irana yaraktabadagi chawna ninghanaba thoklei hairi Americana tongan ba point tara manga yawa wafam pukhalakiba adubu Irana yakidre Iran gi state median hai Teherana wafam sing adu phangle adubu madu kai henba amani khanna Irana yadabani madugi mayokta Irana point manga yawa prastab oina pukhalaki Americana pukhalakiba prastab singi manungda Iran gi nuclear program hanthanba missile gi tawbangamba sakti hanthanba Strait of Hormuz hangdoanba lamdam gi oiba khulai paiba sing sogapagi thabak tokpana chingba wafam sing yauri Iran gi makok thongba official amana hai lebak aduna warep logjarba matamda lana si lepkani makhoi gi wafam sing yarba matungda lana si lepkani hari Seol mari sujilagaba lan asida ngarang Iran amasung masiga chungsinaba kanglup singna Israel gi mafam sing amadi Gulf ki infrastructure singda nauna landaki Israel lamina Iran gi mafam kyada nongthaktagi landaki Nagaland Bidhan Sabha gi ani suba tangka ki mifam ngasidigi makha chathargani sel thungi bibak su puriba Mukhy Mantri Naipiu Riona senba sahi lising ani kunturuk kuntriki state budget sabha da putokani nominini chathagadaba mifam asida sabhana CAG report amasung senba sahi lising ani kunturuk kunmanga kunturuki supplementary demands for grants khanagani hayeng rajya gi budget ki matangda wafam sing khanagani ngasi phongba pauchi sing gi maroi pauk sing gi dama hojik Nongmeikapam Bedamani leire Bedamani Thagachari Rajesh CM Khemchana President Murmur Unaraga State ki issue sing khanakre haiba pauna Sangai Express Manipuri edition Sana Laibakta ahan headline tawri Dealer sing thau lobak ngamlaktabadagi oil pump sing thong lona ba hore haiba pauna Sangai Express Manipuri edition gi anisuba headline tawduna fongli Nungsit senghanna ba DU da Laibak asigi ahan ba carbon garden sengot kre haiba paw amasu pawche asigi anchor kalamda fongli Kamjong district ta ngarang su kuki amasung tangkhul gi marakta khut thoknaba leptri license gun pikhalaknaba order thokadabani haina TNL na phongdoki bawafam na sanalebakta anisu headline tawri Foreigner sing registration tawbagi thabak makhata na chathanaba cabinet na ayaba pikre haiba pawna Manipur Melda ahan headline tawri Huyen lan pawda Chief Minister Oiramba amana fawba apply torok labrasu MU gi taramanga suba convocation dadi non-academic honorary doctorate degree pireroi haiba pauna ahan headline tawri Churachandpur da CRPF ki gari thingkibagi pauna The People's Chronicle gi ahan belamaida maroiba pawina fongli Churachandpur dagi lakpa mioi ani dagi lupa crore ohum longi oiba draka konana Assam da fare haiba pauna Sangai Express English edition gi ahan belamaida fongli Hills Hornbill Express ta ahal singi oiba akhanaba cataract screening amadi surgery drive tawrgani haina lauthokibigi pauna ahan headline tawri Gamfiu Melda Gongnanglong khungangda thokiba thokdok adugi matungda AZSU na Juf amadi NSNIM da Santi lehanaba appeal tawkibagi pauna ahan headline tawri Rongmai Naga Council Manipur Oinamlong Division na Kaifundai khungangda Nongmeikapam kibagi thokdok yaningdaba phongdokibagi paw amasung Tamilong headquarters ki RBCC complex da book fair chathari haiba pauna Tamilong Times ki maroiba paw oina fongli Rajesh Thagachari Bedamani Aroibada Maroiba Pau Kendra gi Mantri Mandal na Regional Connectivity Scheme Uran 2.0 Sanhanbada Ayaba Pikre Kendra Sarkar na Uran Scheme gi apunba sempam lupa koti lising kunipan hena kaithoknaba warep lorpada Mukhy Mantri Yumnang Khemchana thagarpa phongdorokli Parliamentary Affairs Mantri Kiren Rijiju na hari Nongsub Asia da oirakliba phibam gi matangda sarkar na lokhalakpa sexual thorang singda rajniti dol singna mateng pangani haibagi thajaba pirakle amasung Nongsub Asia da Nongmeikapam lepnaba honariba adu Iran na yaraktabadigi chawna ninghanaba thokle Paulo Jare